Akasvani Imphal, Chitrabhanu Chitrabhanu na pau pazari, ahanbada maru oiba pau. Manipuri ngarang nong na miyoi taramari COVID-19 positive oiki, positive oibagi chang chada ama dasmik anini. Lebasigi oina hosifawada Omicron variant ki case punna chama yankanitoy sure. Election Laws Amendment Bill lising ani kun matoy nga si Lok Sabha da putok lagani, Rajya Sabha da sunga si Mediation Bill lising ani kun matoy putok tu na khanaragani, amasung Uparashtrapati na hairi lebasigi stakeholders sing amadi atelenai sector sing na punna kusum na duna sarkar gi thabak thorum sing da thawai yoksuna na bagi tangai fedabal lay. Lebas na COVID vaccine dose ko ti chame ke yong na kap na ba honoring ay cherek asida anob corona variant sing thorek le haribas na amku sununang bo pohle fever masita ko na tabi ri ba miyam da he gya ba makai atuba matam da vaccine dose na kap tok pinaba amasung atupa miyoy sing vaccine kapada mateng pangbi na ba apil tawjeri lasit aste gi ngak tok na ba achamba thong ahum masi inbiu face mask upiu phut taruki social distancing thambiu mai mit amadi khutsa seng na hamdok piu COVID-19 ga mari lene ba e-pau singi damak National Helpline Number singna 01123978046 amasung 1075 ta aduga Manipuri Helpline Number na 0385241166 at amasung 180034538818 ta phone tobiu. Hauzik mapungoy ba pau Manipur ngarang nong na miyoi taramari COVID-19 positive oiki, positive oibiki chang chada ama dasmik anini. Rajagi Haksal Vivak na ngarang numidawaram thopo cherol aman hai, hauki bapung kumari asida punna sample lising ama chani sup na taru test to bugi manung da miyoi taramari nong na positive oiki. Lasit asida mi siki bagi pau leite, Raja asiki oina COVID-19 lasit asiki ba apun mamasing lising ama chamat par mafudra mga sure, hariba matamaste miyoi kunganito na naba faduna discharge tawkre, naba paki ba apun mamasing lak ama lising kunhundo chamri kuntrateresh sure, hauzik active case chani marfudra mga leire. Amurom da lebasik oina hauzik pawada Omicron variant ki case punna chama yankanitoy sure, ngarang United Kingdom dagi halaki pa miyoy ani test to bada positive oiba tengnaki. Hauzik pawada lebasigi Rajya Taramatoy amadi Union Territory karada Omicron ki case tengnare. Maharashtra da punna case yankay mari, Delhi da na kunganitoy, Rajasthan da taratret amasung Karnataka da taramari tengnare. Telangana da na Omicron ki case kun, Gujarat da mapan, Kerala da taramatoy, Andhra Pradesh, Chandigarh, Tamil Nadu amasung Nongchu Bengal da lachet asigi case amamam leire. Marasi da Meghalaya da ngarang nong na miyoi nipan COVID-19 positive oiba tengnaki, aduga miyoi tarahumdoy na nava phakre. Hauzi Rajya asigi oina active case masing chama tarahumdoy leiri, Rajya asigi oina nava phakiba apunba masing lising marfugu humdoy chama humpumatoy shure, aduga lachet asidegi miyoi lising ama chamri humpudra nipan laikidre. Community Outreach Program saruk amu oina sarkar ga chingi zila sing merakta sasang gi tabak te hena kudung jahana bagi oiba thoram ama Mukhyamantri Nongthombam Birena Ukhrul Jila gi LM block ta ngasi hogdokre thoram asi mapung oiba pandam di Rajya Sarkar ga chingi zila sing da sarkar ga tabak thoram hena naksin hana ba tabak tongmina na bagi damak pangthokpani. Assam Vidhan Sabha gi ningtham mi pham ngasi degi Guwahati gi dispur da hokre. Vidhan Sabha gi Principal Secretary Hiren Das na hai ningtham mifam asida anoba bill ama yauna amendment tara mga puthokna khanagani mahang na hai mifam asi tha asigi kunmari forward chatagani Vidhan Sabha mikal asi ningthi na chathaba yana pigdamak adaksa Vishwajit Daimari na dolpum na maki oiba mifam ama pangthok na sabha gi mifam chathabada mateng pangpina bakhangan kre mifam loiba nimita khananaba National Education Policy ki matangda sabana khanagadori. Vistadong Guwahati New Half-Long Tourist Express Badarpu yauna pakthok chokthok halagani lamkoiba amasung passenger sing masing hengkalakpadagi thorong asi lokalakpani Vistadong coast hogdokpuga loinana Rajya asida akhanaba tourist singi rail gari ama hogdoknabagi wafam su khanari North Central Railways Authority na hai asigumba thorang asina tourist amasung passenger singi chathok sinda hena khudong chaba phangalagani.
Meghalaya ki Information Technology amasung Communication Mantri Helmetston Doling hairi Silong da IT Park lingkhat pagalole na Silong asi anoba sahara ma oiragani IT Park lingkhat pa asi na thabak phangdribal lamda masigi naharol sing Information Technology ki lamda thabak pi bangam lagani project asi na raj asi ki naharol lising ama chani rom da thabak pi bangam lagani tabir ba pawasi Akasvani Imphal lakini Election Laws Amendment Bill lising ani kunmato ngasi Lok Sabha da puthoragani Rajya Sabha da ngasi Mediation Bill lising ani kunmato puthok na khanagani Rajya Sabha da ngasi Climate Change amachung poche gi mamal hengalakpagi matang da khanagani Narcotics, Drugs and Psychotropic Substances Amendment Bill lising ani kunmato Lok Sabha da ngasi khanagadori Uparashtrapati M. Venkaiah Naidu na hairi leba asigi stakeholders sing amadi atei lenai sectors sing na puna kusun na duna sarkar gi thapuk thorom sing da thawa yoksun begi tangai fedabal lei New Delhi da pangthokpa lemjeninga Urban Nehru and Tagore Literary Award yingthokpagi thorom da Uparashtrapati na hai IT amasung digitalization gi lamde hena fagathan bahai basi tangai fedaba amu oire leba asigi oina hojik phawada larik maya chattaba mi gi masing adumak yamna leiri miyang gi khungjang amaga lolna larik maya chattaba mi singbu larik maya chathan bahai basi yamna mak tangai fedab amani Kendra gi griha amasung Corporation Mantri Amit Shah na leba asida corporate sector sing hena pakthok chokthok hanabagi damak National Level Cooperative University link lagani Maharashtra gi Pune da Vaikunda Mehta National Cooperative Management gi graduation thorom da wafamasi Sri Shah na phungdokhibani mang na hai sector asina barana ningkha tam tringai mamang dagi hongna leba ki chakhut thorang da achobo daita logduna lakli mang na hai Pradhan Mantri Narendra Modi gi lamching makhada cooperative policy semle masina leba pungboda chathariba cooperative ki ihogda hena mateng pangwa ngamlagani Personal Public Grievances amasung Pensions ki Rajya Mantri Dr. Chitrabhanu Singh na ngasi New Delhi da Good Governance Week thorum hogdok lagani masi Azadi ka Amrit Mahotsav thorum ki saruk amu oina pangthokpani Good Governance Week asigi mapung oiba theme di Zilla Singh, Rajya Singh amasung Union Territory Singh da Public Grievances ki redressal ki thabak thorum hena fagat hanabani Chayol amachumna chathaga daba thorum asida laiba asigi jila Humudra gi Collector Singh saruk yagani Mapan thorum Mantri Dr. S. Jaishankar na hairi Bharat masung mayai thangba Asia gi leibak sina Afghanistan ga ऐतिहासिक amadi Savatya gi oiba achepa mari leinei New Delhi da ngarang hogdokiba ahum suba India Central Asia Dialogue ki thorum da wangang bada Dr. Jaishankar na hai dialogue asida saruk yariba leibak sina amat oina Afghanistan gi miyam da mating pina na balambi puthokpa gi tangai fedabal lei mahang na hai Afghanistan da hojik oriba pibam asi yamna khudong chadab amani Afghanistan gi miyang gi yenglaga tengbang piba haibasi miyobi gi tangai fedaba khongthangni Dialogue asida Kazakhstan, Kyrgyz Republic, Tajikistan, Turkmenistan amasung Uzbekistan gi Videsh Mantri Singh saruk yakhe Leba asida hoji phawada COVID ki vaccine dose koti chama kuntra tre lakni pumapan hena kakpre active case lising marfu humdoi chama pantara humdoi leiri masi hauki banumit Changa humbudra gi manung da khwaidi ki nemba changni active case ase chada amagi makhada leiri nava fakalapui changna chada marfudra nipan dasmik ahum nipani Hauki bapung kumridam yoy lising tere chamri humpumapan nava faduna nava fabamasing koti ahum lakni pumatoi shure hariba matamasda naunam yoy lising tere sumna marfumatoi positive oiba thengnakhe Dhaka da chathariba SAF Under 19 Women Championship ki ngarang sanikiba match da Bharat na Nepal bu amasino da maithiba piduna championship asigi final chankre yumsagasa numit da final sanagani Lagliba ICC Under 19 World Cup lising ani kuni thoi gi dama sanaroi taratar na shaba varaki team lock thokre taramari shuba World Cup edition asimatang chehi gi January taramari degi February manga fawa West Indies ta pangthokani var ki myo taratar na saba team asi Delhi gi Yas Julna luchingani Loshilakpada COVID-19 deg ngakthong nova vaccine kaptopa face mask uppa puttaruk lamna na leiba khutsa amadi mai miterutana na thamba haiba achamba thong sing asi gangna chapina ba amuk hana ningsing jari aroiba da maruiba paw amuk hanna Manipur dangrang nong na myoy tera mari COVID-19 positive oibiki chang chada ama dasmik anini lebasi ki oina hozi fawbada Omicron variant ki case punna cham yangkhan toi sure Election Laws Amendment Bill lising ani kunma toy ngasi Lok Sabha puthok ragani Rajya Sabha da sungasi mediation bill lising ani kumatoi putukna khanaragani amasung Uparashtrapati na hairi leba segi stakeholders sing amadi atelai sector sing na punna khusum duna sarkar gi thabok thorum sing da thawa yoksin begi tangai fedabal lei paulu zeri